Bisnupur District ing anu konda laiba mitay gi yum ama kuki khulai paiba singna bom pokhai handuna thugairam le mioi ani asok apan nangle amasung kabui furuf ki mioi singna chahi khudingi gangai pangthoktuna cultural heritage ngakpada singzamai gi MLA yumnam khemchan na thagat pa phongdokre Mayambu Kurumzari adom ni yengbiriba si Impact News ni ay MOMOKA SALAM na hauzipungza si fawgi maroiba pausing miyam de pizari Central Force na ngak senduna lairiba Bisnupur District ki nganu konda laiba mitegi yum ama kuki khulai paiba singna bom pokhai handuna thugairam le mioi ani asok apan nangle ngasi ayupung mga makhairom taba matamda Bisnupur District ki Phauzakhai Ikhai Police Station na konba saiton nganu konda laiba mani kauba mioi amagi yum kuki khulai paiba singna bom pokhai handuna thugairam le thawong adubu penadaduna mafam adugi miyamna security force ka muknari ngaida chingdagi kuki khulai paiba singna amuk hana bom pokhai halakpadagi mioi ani en Indubala Devi amadi Sanatomba Singha bom na panbadagi soktuna hauzik Jenims Hospital da laikat Khoishaunaraba miyamna mafam adu ngaknanaba hangba CRPF ke bunker kharasu miyamna thugaiduna amang ata thohankre hari Thaudok asi saiton nganu konda lairiba forest office ta lairiba CRPF post ka thangnaba yum ani shubada thokibani hauzik mafam adu da ahenba security force sangsinduna hiramasigi matangda yengsilli hairi Khangchu Pakhang Fan Thiam Laishang Khong Kabui Khun na Sinduna Chakang Gangai Festival 2026 ngarang Thiam Laishang Khong Kabui Khun da pangthokre Gangai gi thauram aduda Wangoi Kendra ki MLA Khuraizam Loken Singdamai constituency ki MLA Yumnam Khemchan Thiam Laishang Khong Kabui Khun gi ahal laman yauna mioi kayana saruk yaki Thauram aduga mari lainana MLA Khemchan na haihibada kabui furuf ki mioi singna chahi khudingi leptana gangai gi thauram pangthoktuna cultural heritage ngakliba asi thagat ningai ni haina phongdoki thauram aduga mari lainana MLA Khuraizam Loken na haihibada lamdam asida kabui furuf ki oina maihorol dagi haura chahi khudingi gangai ki kumhai pangthokpa asima custom amadi tradition ngakna thambagi sharuk amani Thiam Laishang Khong Kabui Khunda gangan ki kumhai asi ngakyetta leiriba atopa Kanglup ki mioi sing yauduna top mawongda pangthokliba asida nungaiba fawi mamangda thohaningdaba kaya thokre adubu hauzik lamdam asida santi tapna hanjilakpa haure haukiba pumba kauraga ishorda achetpa thajaba thamlaga aphaba thabak taushi aphaba wakhal khanba tamsi politics tawba rajniti wala kaya aphaba wakhal khanba ngamdabadagi amangba oiri Purupumbagi mioi sing harau bumhaigi matamda punna saruk yaminaduna apunbagi wakhalon sagat minasi Pauvitek High School gi semga sagat paga mari lainana Wangoi constituency asi miyamna aranba mawongda social media da wafam kaya lakliba asi nungaizade constituency asida niyom gi wangmada gundaism gi mawongda thabak tawba mioi kaya Thoglakpa asi laibak thibani repairing work ki work order pairaga classroom sagani haiba concern JDO na work order yengi haibasu yadaba school fagat hansi mission ki Kendragi chairman oiriba concern MLA dasu pau amata pidaba asi laibak thibani chawkhatpa purakpada lingzen manaba changi natrabadi chawkhatpa tingthagani lamdam asida ain leirabadi achum aran pumba thoglakani haina MLA Khuraizam Loken na phongdoki ngasigi thauram aduga mari leinana khulgi ahal oiraba singda MLA na kambal khudol tamduna ikai khumnaba utki ꯆꯤꯟꯗꯅ ꯐꯖꯕ ꯋꯥꯍꯩ ꯉꯥꯡꯉꯒ ꯊꯕꯛ ꯑꯣꯏꯅ ꯇꯧꯗ꯭ꯔꯗꯤ ꯀꯥꯟꯅꯗꯦ ꯃꯔꯨꯑꯣꯏꯅ ꯊꯕꯛꯇꯨꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯤꯗ ꯑꯩꯈꯣꯏ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯕꯗꯤ ꯃꯃꯥꯡꯗ ꯍꯧꯈ꯭ꯔꯦ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄ ꯑꯗꯒꯤꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯌꯨꯝ ꯀꯩ ꯊꯥꯗꯣꯛꯇꯨꯅ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯇꯞꯅ ꯁꯥꯟꯇꯤꯁꯦ ꯍꯟꯖꯤꯜꯂꯛꯏꯕꯀꯣ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅꯤ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯁꯣꯔꯒꯤ
मागी खुयादा सोइदनमकी नोंगदी सटकनी हाइवे वाखललोंदा अनौबो सहीना लाखोसदा कोई अमत्त ओइबगी वाखललोंदा पुंजलगा कोई पुन्ना हिमिनबा मथौ ताई नाकंदा लैबा कोई मैतैगी जाति अदिगिदी मुस्लिम जाति सिंनाउसिंसे हंतकी लाकदोर फेस्टिवलसिदा नखोजु सरुक याबिदबा यादि हाइना इनवाइटिस अमम पीबीयु मथंदगी मैम अदुगी मतमदुदा कोई अपुनमुगी सक्तमसि लाकने Assam ngasi ayuk magnitude manga dasmik ama yauba akan ba yuha hakre ngasi ayuk pung mari ga minute taraga tare chatpa matam da hakiba yuha asigi epicenter na Assam ge Morigao district ta oiki hausi fawba gi oina yuha asina maram oiraga amanga ta thokpa mishi mina yauba gi pau laitri yuha asigi manil yumthang nariba state Arunachal Pradesh Meghalaya Nagaland Mizoram Tripura amadi West Bengal yauna yumtham nariba laibak Bhutan Nepal amadi Bangladesh ta su funky Heidi. Matang size the break am lozage break matung the security force na chathaba thi humbagi thabakta tongan ba mafam dagi khulai kaya fagat khibagi pau amadi Manipur amasung malem gi tongan be e pau sing puduna lakjage impact news pu meeting ta duna lebiu Sangai tutorial Kwakatel ki class 9 amasung 10 foundation course ki class lakliba January manga lishingani kunga taruk taki hauzaragani matam sangna taki experience leiraba ningthina khang hairaba oja kayana takpi tambiriba coaching center ni akupa marol ki tamak Sangai tutorial natraga Sangai hostel Kwakatel ningthem kol da lakiduna tanabiu Caesar Winter ENT Camp 2026 Anoba Chahina Lakpaga Iroinana Caesar Hospitals ke Center of Excellence ama oiriba Department of ENT na hauzik phaupuda mioi lak amaga lishing taruk hena laing jakraba amadi lamdam asigi maphum kayada outreach camp changwa hena pangthokhibaga loinana lakadoriba 2026 ki chahi haurakpa asigi January tarik manga dagi tara phauba free ENT consultation camp pangthok chagadori adomna nakong naton amadi khanauga mari leinaba nungaitaba leibiragadi Caesar Hospitals Langol amadi Pizariba number asida pau phawiro Mayam bo amuka hana taram oxeri bulletin asigi makhata ba pau miyam de pizari Manipur police ki meeting makhada lokhatpa checksin thaurange manung channa security force na chathaba thi humba ki thabakta tongan ba mafam dagi khulai kaya phagat pangam le hairi khongthang asigi manung channa security force na Imphal East district ki Andro police station na konba yairipok top ningthaunai lai ching dagi phagalakhiba khulai sing adudi magazine galoina ba SLR ama single barrel gun ama magazine galoina ba pistol ama magazine galoina ba .32 gi pistol ama magazine ani galoina ba .32 gi automatic pistol ama IED ani 36 hand grenade ani Chinese made hand grenade ama nongmai maru kuntra taret raincoat ama sleeping bag kit ama foldable tent ama yauri hairi Imphal East District ki Lamlai Police Station na konba kanga ching telhodagi shu security force ki kangbo mana khulai khara fagat pangam le hairi fagalaki ba khulai sing adugi manungda magazine ga loina ba 32 bore pistol ani 51 high explosive mortars bomb ama 36 hand grenade ani tongan ba caliber gi marfudra mathoi 303 LMG gi magazine ani Baofeng wireless set ama bulletproof plate taret bulletproof helmet ama pistol holster ama grenade ama yauri hairi Churchanpur district ki Henglai police station na konba launching manbi Chingfai village tagi shu security force ki kangbu amana khulai khara fagat pangam le hairi fagalaki ba khulai sing adugi manungda kg chama lumba explosive ka loina ba rocket ama telescope daylight scope ka loina ba sniper rifle ama country made single barrel ama magazine ka loina ba 9mm pistol ama 7.62 gi maru manga 12 bore ki life cartridges tara kg ahum lumba IED ama yauri hairi Churchanpur district ki Henglai police station na konba Saijang village tagi shu security force ki kangbu amana khulai khara fangbang amle hairi fagalaki ba khulai sing adugi manungda kg nifu rom lumba medium size rocket ani country made double barrel ahum amadi country made single barrel ama yauri hairi Men's cricket under 19 India amadi South Africa ani gi marakta chathagadaba I 3 match series ki ahanba match ta India mai pakre
बेनोनीगी विलमोर पार्क सानखिबा मैच अतुदा इंडिया ना हाना बैटिंग तौदुना अपीबो ओवर यांखैदा विकेट लोइना तुरगा रन चहुम लौखी मधुगी पाउखुमदा साउथ अफ्रीका ना ओवर kuntaret का बॉल मरी दा विकेट मरी तुरगा रन 149 लौरगा matung nong churak padagi match makhatana sanakhide tungda match adu DLS method ta India na South Africa bu run kunmanga da maithi ba piba ngamkhibani doinana series asida India na ama sinoda mangjil thari panba yabadi match asi January 15 dagi haugadawriba ICC under 19 World Cup ki warm up match oina sanakhibani However, the bulletin asigi headlines amuhana miyam da thamjari. Bisnupur district ki nganu konda laiba mitei gi yum ama kuki khulai paiba singna bom pokai handuna thugairam le mioi ani asok apan nangle. Amasung kabui furup ki mioi singna chahi khudingi gangai pangthok tuna cultural heritage ngakpada singzamai gi MLA yumnam khemchana thagat pa phongdokre. Matang swais the bulletin na siloshin jare Manipur amasung malem gi tongan ba mafam sing da thokliba ipaw sing gi dama impact news pu mideng taduna laibiu Mahiroi amana mahi tambagi punsi tangkakta nursery KG dagi doctor engineer master na singba tamba sipawda punna chahi taramapan kundi yamdrabada chang class 12 fawda chahi taramdoi taramari makha tarakpada chahi manga taruk amaga Maram masidagi mahiroi amana class 12 fawba school tamningai gi sanglaba chahi